Hello guys, ngasi na pudan luxury ba wari asina Thoibisu Nupini hairibasigi VOl.5 ni. Mayam na tabi kare Thoibisu Nupini hairibasigi ahanba volume, anisu volume, ahumsu volume, marisu volume. Hajik pudan luxury volume asi Thoibisu Nupini hairibasigi mangatsu volume ni. Mangatsu volume da Thoibigi punsi mang bahorpa amadi masak khangdaba myoy amada thajaba thamubagi mangjaba sing adugi matangda utti. Wari asi मैम ताबियो वारी नुंगाई बिरबदी मैम लाइक शेयर सब्सक्राइब तौसन बिरमु अहानबा वारी से ताबिबा कांगो सिंगना सब्सक्राइब करोइना ना मैम दसु शेयर तो बिरम मारसु तंग थमजरी दुगा नाकन दे यावरिबा बेल आइकॉन सिंगन दसु ना बिरमु मथंगी वारी हाकोलकोदा अदोमना हाना फंगनाबगी दम थागसरी हौजि सिनाजगे थोइबिसु नुपिनि हारिबा सिगी VOl.5 मैम दा खुसिनाजरी दा असुमना नुंगाइना लेरंबा एखोइगी इमुंगनि अदुबु ngasiदी लोइना काइख्रे महौसागी मतोलतदा थोइबे अदबो दारोबाद नोइनी यामना सुनुसिनाबा माले कमाइना काइना खिबनोबा अदुगा नंगी प्रॉब्लम अमा थोकदो अदुदा दारोबाद की करी मरा लेगे मागी करी मरा जावगे बथोइबे कमदौना कमाइना तौरिनो सेबा आइदी खंगनिंगबने याद्रे ngasiगे हिंगसिना लोद्रिङै नंगी वारिदो आइंगोदा खंगला थोइबे दारोबाद की मिंग पलकोगा अगी पुंसी इसेल सिंगी ताख्रब दाकुम सिंग से हिंगल ए निसिंग हले अगी पुंसी की लंबी कया सु माना थुदेक पिरंबने ngasi mayamna ibu tuka chanari basisu magu pullu bagini khudimak manu oin ki bangaktani phajakraba lemkraba ikai khunna ningai oiraba leisabi haiba mingthol sisu mana kaktat pirambani magi mingda nate maga pullu baga अगी पुंसी सिसु इसान इसाबु तुकचे तसेंगना अई हिंगलिबसे आशा लैत्रबा अमदा लंबी लेरिबसु अमंब लंबी अमदनि अई इसासे नुपी अम ओइना करिगुंबा लखुतिंग अई यावरिबगेदा नुपी ओइबगी खुंपों क्याम लुबगे हेबसे अई इसादा थोलगदा खंगी दा अईना मरम ओइरागा अईबु पोपीदेबो बाबाबु इमाबु काइफिरु खुमले लेकाई मैम थोपद अगी मिंग हाइनालकपद अगी बाबा इमादो नुंगाइफों खमंदे मैम मांगद ममाई नुंदरग चटप नतन ऐसे अफु मचा नतेदा तसेंगना अगी पुंसी से आई इसाना करिनो हाइबे खंद्रे मसक खंद्रब नुक्सिबु करिनो खंदिङैना अइना नुक्सिबु याम थाजरुबगी महिदिंग सिने फगलिबा थबिया से मियोबे खुदिंगी अवाब लोइनमक लेबने से वरी मखा लिरो थोइबे नंगी अवाबदो अइंगोंदा वरीदो लिथोलकांदा खितंग लोइसु खोकनी थोइबे दा अइ लिगनी हे अइ नंगी दफंदो वरी लोइदबक लिगनी थोइबे अदुबो हाइबा नंगनो वारीबो वरीदो अइना तागदुरिबने अदुगा नंगी वरी से अइगी पुंसीदसु मंगाल मोहेबदुरिबने दारबाना नंगी नफमदा तौखिबा म्याम सिंदो लोइना मोलियो थोइबे ngasidi अइगी फमदा थोइबे से दा दारबाना अइगी 11 गी लारिक लेरगा पिले अइसु मासे यामना फबा नुपा अमा ओइना लौरे अइना क्लास 11 करापा मतमदुदा दारोबा ngahak laituna lai स्कूल दसु सुटी थाबा मतमदसु अइबुसु हे थिले माना लोबुसु हे लाई अदुबु नुंगतिगी लाक्ते निनी मरक हुमनी मरकदा लाई आइगे कॉल वेटिंग आइना वारी सानरबो मतम लेरंबदा माना ngangi यादे करिगुंबा माना कॉल तोर मतमदा अतोप मीगे वारी सानबो एरबसु कॉन्फ्रेंस पिरो हेक्ता मखाय आइना बंगोंदा कॉल तोबददी माना यादे माना तोरकनी आई कॉल तोरकन अदुम हाय नुंगतिगे पाव फौनरकना मा आई मरिसु असुम असुम नकलमे मेसेज कईदा मा आई लेमिनबा मगुम मेसेज थाने एसेसदी अपन मत थमदे नोम नोमगी नुंगसि नुंगोलगी वारीदा चंगसिलमे अइना स्कूल चपदसु माना आइगे उननबगी लंबी सिलमे ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯑꯇꯣꯞꯄ ꯃꯤꯒꯤ ꯃꯇꯝ ꯈꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯦ
ꯙꯥꯔꯨꯐꯥꯠꯀꯤ ꯅꯠꯇꯅ ꯙꯥꯔꯨꯐꯥꯠꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯁꯥꯏ, ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯏꯐꯝꯗ ꯂꯤꯈꯤ꯫ ꯑꯩꯒ ꯃꯥꯒ ꯀꯣꯏꯕ ꯆꯠꯅꯕꯒꯤ ꯂꯝꯕꯤꯁꯨ ꯃꯥꯅ ꯑꯗꯨꯃꯛ ꯊꯤꯔꯝꯈꯤ꯫ ꯅꯣꯡꯃꯗꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯆꯠꯄꯗꯁꯨ ꯃꯥꯅ ꯑꯩꯒ ꯎꯅꯅꯕꯒꯤ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁ꯭ꯀꯨꯜ ꯂꯥꯛꯄꯗ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯆꯥꯎꯔꯛꯑꯣ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯀꯣꯏꯔꯨꯁꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯌꯥꯏ ꯙꯥꯔꯨꯐꯥꯠꯀꯤ ꯋꯥꯍꯩꯗꯨꯗ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯇꯣꯉꯥꯟꯅ ꯍꯥꯞꯆꯤꯜꯂꯒ ꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯣ ꯁ꯭ꯀꯨꯜꯗꯗꯤ ꯆꯪꯗ꯭ꯔꯦ꯫ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒ ꯗ꯭ꯔꯦꯁꯁꯤꯡ ꯑꯁꯦ ꯍꯣꯡꯗꯣꯛꯏ, ꯑꯗꯨꯒ ꯙꯥꯔꯨꯐꯥꯠꯀ ꯑꯩꯒ ꯀꯣꯏꯕ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯥ ꯑꯩ ꯒꯥꯔꯗꯦꯟꯗ ꯆꯠꯂꯝꯃꯤ꯫ ꯒꯥꯔꯗꯦꯟꯗꯨꯗ ꯐꯣꯇꯣ ꯅꯨꯡ ꯃꯌꯥꯝ ꯑꯃ ꯀꯥꯞꯄꯛꯏ꯫ ꯒꯥꯔꯗꯦꯟꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕꯗꯤ ꯐꯖꯅ ꯐꯪꯉꯝꯗꯦ, ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯛꯇꯕꯅꯤꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯕꯁꯨ ꯐꯪꯉꯛꯇꯕꯒ ꯆꯥꯛꯇꯤ ꯂꯥꯝꯃꯛꯈꯤ꯫ ꯙꯥꯔꯨꯐꯥꯠꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯕꯥꯅꯤꯅ ꯐꯝꯂꯤꯕ ꯍꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯅꯝꯗꯅ ꯁꯣꯛꯑꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯃꯥꯒꯤ ꯑꯁꯣꯏꯕ ꯃꯥꯅ ꯁꯣꯏꯈꯤꯕꯅꯦꯅ ꯈꯜꯂꯤ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥꯒꯤꯗꯣ ꯁꯣꯏꯕꯅꯦ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯧꯏ꯫ ꯅꯣꯡꯁꯨ ꯃꯪꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯆꯠꯂꯁꯦꯅ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯗꯦꯟ ꯃꯅꯨꯡꯗ ꯑꯆꯥꯄꯣꯠꯁꯨ ꯐꯖꯅ ꯐꯪꯗꯦ, ꯑꯗꯨꯅ ꯆꯥꯛꯁꯦ ꯂꯥꯝꯃꯛꯏ꯫ ꯃꯥꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯆꯪꯉꯨꯁꯦꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯑꯩꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯅꯨꯃꯤꯠꯇꯨꯅ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯣꯟꯈꯤ꯫ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯒ ꯑꯩꯁꯨ ꯋꯥꯈꯜꯁꯤꯗ ꯑꯐꯕ ꯐꯠꯇꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯦ꯫ ꯙꯥꯔꯨꯐꯥꯠꯅ ꯔꯦꯁꯇꯨꯔꯦꯟꯠꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯩ ꯈꯨꯠ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯅꯪ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ? ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯩꯗꯤ ꯅꯨꯄꯥꯁꯨ ꯐꯖꯅ ꯀꯣꯏꯅꯔꯛꯇꯕꯅꯤꯅ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯌꯦꯗ꯫ ꯑꯩꯅ ꯉꯁꯤ ꯅꯪꯒꯤ ꯈꯨꯠ ꯄꯥꯏꯕꯁꯦ ꯅꯪ ꯀꯔꯤ ꯐꯥꯎꯏ? ꯑꯗꯣ ꯃꯣꯏ ꯑꯆꯥꯄꯣꯠꯇꯣ ꯀꯌꯥꯝ ꯋꯥꯠꯂꯤꯅꯣ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯃꯛꯑꯦ, ꯌꯨꯝꯗꯒꯤꯁꯨ ꯆꯥꯛ ꯆꯥꯔꯛꯇꯦ꯫ ꯑꯗꯨꯒ ꯃꯣꯏ ꯁꯤꯁꯦ ꯃꯩ ꯂꯥꯛꯇꯕ꯭ꯔꯥ? ꯃꯩꯁꯤ ꯈꯤꯇꯪ ꯉꯥꯜꯂꯗꯤ ꯐꯗꯧꯅꯤ, ꯃꯩ ꯃꯝꯕꯁꯦ ꯇꯜꯂꯤ꯫ ꯊꯣꯏꯕꯤ, ꯅꯪ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕꯗꯕꯨ ꯃꯩꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯅꯦ? ꯑꯗꯣ ꯁꯦꯕ ꯍꯥꯏꯔꯛꯑꯣꯕ, ꯀꯔꯤ ꯐꯥꯎꯒꯦꯕ? ꯀꯩꯝꯇ ꯐꯥꯎꯗꯦꯗ, ꯆꯥꯛ ꯑꯗꯨꯝ ꯂꯥꯝꯃꯤ꯫ ꯑꯗꯣ ꯅꯪ ꯐꯝꯂꯝꯃꯣ, ꯑꯩ ꯆꯥꯅꯕꯗꯣ ꯊꯨꯅꯕ ꯍꯥꯏꯔꯨꯒꯦ꯫ ꯀꯨꯏꯔꯛꯀꯅꯣ, ꯑꯗꯣ ꯀꯨꯏꯅꯁꯨ ꯂꯩꯊꯣꯛꯂꯒꯨꯝꯁꯤꯗ ꯀꯣ, ꯀꯨꯏꯔꯛꯀꯅꯣ, ꯃꯣꯏ ꯈꯤꯇꯪ ꯊꯨꯔꯛꯑꯣ꯫ ꯑꯩꯅ ꯙꯥꯔꯨꯐꯥꯠꯀꯤ ꯃꯣꯕꯥꯏꯜꯗꯣ ꯇꯦꯕꯜꯗ ꯂꯩꯔꯝꯕꯗꯨꯗ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯁꯄꯣꯔꯠ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯄꯥꯁꯄꯣꯔꯠ ꯈꯪꯗꯕꯅꯤꯅ ꯇꯣꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯐꯣꯟꯁꯦ ꯃꯉꯣꯟꯗ ꯔꯤꯡ ꯇꯧꯁꯤꯜꯂꯒ ꯈꯤꯡꯖꯤꯜꯂꯒ ꯌꯦꯡꯉꯤ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯙꯥꯊꯣꯏ ꯍꯥꯏꯅ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯇꯧꯔꯒ ꯌꯦꯡꯕꯗꯁꯨ ꯙꯥꯊꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯋꯥꯈꯜ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯙꯥꯔꯨꯐꯥꯠꯅ ꯆꯥꯅꯕ ꯈꯔ ꯄꯨꯔꯒ ꯂꯥꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ, ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯀꯃꯥꯏꯅ ꯁꯦꯞ ꯇꯧꯏ ꯅꯪꯒꯤ ꯐꯣꯟꯗ? ꯙꯥꯊꯣꯏ ꯍꯥꯏꯁꯤ ꯀꯅꯥꯅꯣ? ꯅꯪꯒꯤ ꯐꯣꯟꯁꯤꯗ ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯙꯥꯊꯣꯏ ꯍꯥꯏꯅ ꯁꯦꯞ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯍꯪꯉꯤ꯫ ꯃꯥꯅ ꯃꯇꯝꯗꯨꯗ ꯈꯨꯝꯃꯛꯏ, ꯏꯍꯦ ꯊꯣꯏꯕꯤ, ꯑꯩꯗꯤ ꯑꯗꯨꯗꯣ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯏ꯫ ꯑꯩꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯒꯤ ꯃꯆꯥꯁꯤꯡꯅ ꯑꯗꯨꯝ ꯄꯥꯏꯌꯦꯕ, ꯑꯩꯅ ꯍꯥꯏꯕꯗꯣ, ꯑꯗꯨꯒ ꯑꯩꯅ ꯃꯣꯏ ꯌꯨꯇꯨꯕ ꯌꯦꯡꯕꯒꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯑꯗꯨꯝ ꯂꯧꯈꯤꯕꯗꯨꯗ ꯑꯩꯁꯨ ꯋꯥꯁꯦ ꯍꯥꯏꯗꯕ꯫ ꯑꯗꯨꯗ ꯃꯣꯏꯅꯅꯦ ꯑꯍꯜ ꯂꯃꯟ ꯂꯩꯇꯦ ꯈꯪꯗꯦ, ꯅꯨꯄꯤꯒꯤ ꯃꯃꯤꯡ ꯊꯥꯕ ꯅꯝꯕꯔꯕꯨ ꯍꯦꯛ ꯌꯥꯎꯔꯝꯃꯕ ꯍꯦꯛꯇ ꯀꯣꯜ ꯇꯧꯁꯜꯂꯦ꯫ ꯉꯍꯥꯟꯁꯨ ꯑꯩ ꯆꯣꯞꯄꯤꯅꯤ, ꯑꯩꯈꯣই ꯑꯣꯐꯤꯁꯀꯤ ꯃꯦꯗꯥꯝ ꯑꯃꯗ ꯀꯣꯜ ꯇꯧꯁꯜꯂꯖꯥꯠꯅꯤ ꯃꯣꯏꯗꯤ꯫ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯂꯣꯏꯅ ꯂꯩꯕ꯫ ꯑꯗ ꯃꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯑꯟꯇꯤꯔꯣ ꯇꯧꯗꯅ ꯋꯥꯔꯤꯒ ꯇꯧꯁꯟꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯗꯤ ꯈꯪꯉꯨꯗꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯅ ꯐꯣꯟꯗꯣ ꯄꯥꯏꯍꯧꯕꯗꯨꯗ ꯐꯣꯟꯗꯣ ꯄꯥꯏꯈꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯤ꯫
damdo mem su pala bane do engon da mi be wa su ngang ta ba am thina ngang es am chakot ta baro bat ka ino pisam da lemin na na khali bu ko ngang da ai medam mi ta china khong dom ne ko ai phana kam aju to no na ta ni mari ni mangan he na medam da kong na ngam gi de adum bo mayam ching chal lai ba adagi di as khangde moina number ja dai na number sin pi gi number sing yaw ba ai gi imana bi sing mam number yaw ba sing ma mi ngam thon tho save to ra ba ni thubi adagi ai na ngi na mi su da thoi hai na save to bu ni baba imai tei mo hoi mamang da aichu khangdi chok pa haiba sidi kui hoba nat kido angang ni moide khangja ba nat adu dai da ikai jidro thoibe adu gi ne na dana smaina nangi ming do da thoina sep to bani haji nang nei ngona da ko e ai gi ti nang se thoibi ni adu dai na pulo ani ma ki ming punjala ga da thoina sep to bani da nang na chinyam na thiba mali bo thoibi nang ai bu thaje da bro thoibi noi imungna aise yadabro karigi kadi no aigi number se save to buda thubi nangi wachidi aisi sum tanjale nangi se yam thajada bamadi yawo male tasengna ai nangonda seng wari de haibani hoi ai han umang de hayogdi hoi yang ang sido nana khangda toini yamai ma charging do phone da ai phone do paira ga lai ai phone do kamai na pai ga no haini thubi nang ai yam thajada ba male tasengna nangi damakta ai thawak pok suti laptop laga ni ngasi lakli base ahalaman mangda bebar haiba ama dilai tabra thubi adudagi sepse tawbani hare nangna yam thajadaba man ma to utpasidi ayam ni kai thubi aise kari oina oina nangna thubi aise nupi ngang yamna koiba aduga aikhoigi yamna aran thabak to mi moino ubagi modan na wa haisi kaigino ayam ni kai nangi ngasigi mo sidi amutu ju thengadri aina nangi number da dathu ena save tor me haduna nang aibu mirai ge haibro ai nongod ai condition jing do haire angang sing do na phone do pai haire moina nghalta na youtube da wari ta da na game sana bagi to bru do adu da number don thoga save to bune thubi phare nang am thada da subi chalase ai shu am ni kai ai ngasi sma ni kai bong to ju yaudri nang ai ge nungsi babu ming na lepa ya boi taragati aishu habung khangdre thubi tasengna akhoi angang sing do makhut kam lenge hab je nang na khangdre thubi chalo chalo ayam mi kare ngasi de nang yi wa hiji da aibu nu pi ngang yam na kan to bugi mong da na wa ngang do aishu am na hene de thubi nang ju khallaga yengune ai gi chin gera ba thawuk myam do suti loktho ga ngasi nang gi da mukta ne na una ba lai ni adu nang ne ngodam thajada ba mong da wa ngang udri thubi ayam na nungai te ai gi yam bai ma cha jing do ai horen da gi phone ngam do pa hela roi moina phone da lo ran ya du go youtube da moi tongan tongan ba channel yeng ni ebi jum nang gi wari ta ni mayam to lai ngan da aina phone do kamane lo ge hani yam ba gi ma cha ni adu gi na te ba sum si ba ming da save to hon to bone seba sawranu ai lan jare da aina pang bani na phangjabani mana su lalaga aina lale bo haijaki chak su lam pani na chana ba cha po to charami cha ba loi ba darabana wang me am su hangaki magi phone da gi nupa nupi gi oiba video kaya photo kaya yengalaki aina hina de haira photo mana hanjan hanjan ai gi phone da yengalaki aduga chu mana ingon da haire thebia nungsi bai ba sidi singatani masina nungsi bagi magun hapine kai na trino na ai bo hina dabrane se ingon da yengome mi gi romance ti yengone ai khoi gi ti mi gi romance bo yobu ngamde mi gi ti yengose kya da nungsi na riba ado kya nungsi ge isa thebia namai lai thokino kayu nang namai lai thoi dabo se yengo ba se thebia kedoro ge ba mioi be kya pamba kanhana su control to bungam the darobana ayak chang solakani haba soi thajaru the inkhalak pa matam ni aishu phada bangam de mana ayak chang sulki
ꯐꯥꯗꯕ ꯉꯝꯍꯧꯗ꯭ꯔꯕ ꯊꯃꯣꯏꯁꯤꯅ ꯐꯠꯇꯦ ꯈꯪꯅ ꯈꯪꯅ ꯊꯕꯛꯇꯨꯗ ꯑꯩꯁꯨ ꯆꯪꯁꯤꯜꯂꯨ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯅꯣꯔꯒꯤ ꯀꯣꯝꯗ ꯆꯪꯕꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ. ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅꯤꯅ ꯏꯁꯥꯗ ꯐꯥꯎꯔꯛꯄ ꯐꯤꯂꯤꯡ ꯀꯟꯇ꯭ꯔꯣꯜ ꯉꯝꯈꯤꯗꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯀꯨꯞꯇꯨꯅ ꯊꯝꯂꯝꯕ ꯑꯩꯒꯤ ꯏꯖꯠ ꯄꯨꯝꯕ ꯃꯐꯝꯗ ꯁꯤꯟꯅꯈꯤ. ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯥꯅ ꯁꯦꯠꯂꯒ ꯃꯨꯟꯕꯤꯈꯤ. ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤ. ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯁꯦꯟꯅ ꯂꯩꯕꯁꯨ ꯐꯪꯂꯔꯣꯏꯗꯕ ꯂꯩꯁꯥꯕꯤ ꯍꯥꯏꯕꯒꯤ ꯃꯤꯡꯊꯣꯜ ꯑꯗꯣ ꯏꯖꯠ ꯀꯨꯝꯅꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯕꯗ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯂꯦꯞꯄꯝꯗꯦ. ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯆꯈꯤ. ꯃꯥꯗꯤ ꯑꯩꯒꯤ ꯍꯛꯆꯥꯡ ꯁꯣꯛꯂꯒꯦ ꯈꯜꯂꯒ ꯌꯨꯝꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯥꯛꯄ ꯃꯥꯜꯂꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯐꯥꯊꯍꯧꯗ꯭ꯔꯕ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕ ꯋꯥꯈꯜꯗꯨꯅ ꯏꯐꯝꯗ ꯇꯥꯛꯐꯝ ꯑꯃꯁꯨ ꯑꯣꯏꯈꯤ. ꯃꯥꯅ ꯏꯐꯝꯗꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯧꯕ ꯂꯣꯏꯔꯕ ꯃꯤꯀꯨꯞꯇ ꯆꯠꯂꯁꯤ ꯊꯦꯡꯒꯅꯤ ꯍꯥꯏꯔꯛꯏ. ꯑꯩꯅ ꯃꯥꯒꯤ ꯐꯣꯟꯗ ꯂꯣꯛ ꯍꯥꯡꯉꯣꯅ ꯍꯥꯡꯍꯜꯂꯒ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯥꯏ. ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯕ ꯊꯦꯡꯅꯈꯤ. ꯅꯨꯄꯤ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯅꯩ. ꯑꯩꯅ ꯍꯪꯕꯗ ꯃꯥꯅ ꯃꯥꯒꯤ ꯃꯇꯩꯃꯅꯤ, ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯣꯏ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯛꯏ. ꯑꯩꯁꯨ ꯑꯗꯨꯝ ꯊꯥꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯌꯥꯎꯔꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯅꯆꯤꯡꯕꯁꯤꯡ ꯑꯗꯣ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯀꯣꯜ ꯂꯤꯁꯇ ꯆꯪꯂꯨꯕꯗ ꯃꯤ ꯀꯌꯥꯒꯤ ꯅꯝꯕꯔ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯌꯥꯎꯔꯝꯃꯤ. ꯑꯩꯅ ꯍꯦꯟꯖꯟꯅꯁꯨ ꯈꯜꯂꯨꯗꯦ. ꯍꯪꯉꯨꯕꯗꯁꯨ ꯃꯣꯏꯒꯤ ꯊꯕꯛꯀꯤ ꯑꯣꯐꯤꯁꯀꯤꯅꯤ, ꯃꯣꯏ ꯀ꯭ꯂꯕꯀꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯅꯁꯨ ꯅꯝꯕꯔꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯂꯧꯍꯧꯗꯦ. ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯅ ꯊꯣꯛꯂꯛꯑꯦ ꯃꯐꯝꯗꯨꯗꯒꯤ. ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯕꯨ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯐꯔꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ. ꯑꯩꯅ ꯐꯪꯕꯅꯤꯅ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕꯗ ꯊꯥꯖꯗꯨꯅꯇ ꯂꯥꯛꯈꯤ. ꯃꯥꯅ ꯍꯥꯏꯔꯤꯉꯩ ꯆꯨꯝꯂꯕꯣꯏꯗ ꯈꯜꯂꯨꯏ. ꯃꯥꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩ, ꯊꯦꯝꯖꯤꯟꯕꯁꯨ ꯌꯥꯝꯅ ꯍꯩ. ꯑꯩꯅ ꯁꯥꯎꯔꯕꯁꯨ, ꯑꯩꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯃꯥꯒꯤ ꯐꯖꯕ ꯋꯥꯍꯩꯅ ꯑꯩꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯍꯦꯛꯇ. ꯂꯝꯕꯤꯗꯨꯗ ꯑꯩꯅ ꯌꯨꯝꯁꯦ ꯊꯨꯅ ꯌꯧꯍꯟꯅꯤꯡꯂꯝꯃꯤ. ꯒꯥꯔꯤ ꯇꯣꯡꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯑꯃꯁꯨ ꯏꯐꯝꯗ ꯑꯣꯏꯈꯤ. ꯑꯩꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯃꯥꯟꯅꯕꯤꯒꯤꯗ ꯑꯩ ꯐꯤ ꯍꯣꯡꯉꯒ ꯌꯨꯝꯗ ꯍꯜꯂꯛꯈꯤ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯈꯤ. ꯉꯛꯇꯕ ꯉꯝꯃꯣꯏ. ꯌꯨꯝ ꯌꯧꯕꯒ ꯑꯩ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯐꯃꯨꯡꯗ ꯍꯤꯞꯄꯝꯃꯤ. ꯐꯝꯗ ꯉꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯆꯩꯅꯥ ꯑꯃꯈꯛ ꯄꯤꯕꯒ ꯆꯞ ꯃꯥꯟꯅꯩ. ꯍꯜꯂꯛꯄꯒ ꯋꯥꯔꯦꯅ ꯄꯣꯊꯥꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗꯨꯗ ꯂꯩꯔꯝꯃꯤ. ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯍꯪꯕꯕꯨ ꯍꯥꯏꯗꯣꯛꯆꯕ ꯉꯝꯈꯤꯗꯦ. ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕꯁꯨ ꯉꯝꯈꯤꯗꯦ. ꯅꯨꯃꯤꯠꯇꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯑꯩꯗꯤ ꯑꯗꯨꯝ ꯄꯣꯊꯥꯔꯦ. ꯌꯨꯝ ꯌꯧꯕꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯈꯤ. ꯏꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ. ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝꯗꯨꯅ ꯑꯩ ꯌꯥꯝꯅ ꯋꯥꯍꯜꯂꯝꯃꯤ. ꯌꯨꯝ ꯌꯧꯕꯒ ꯑꯩꯅ ꯃꯥꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯕꯗ ꯃꯥꯅ ꯀꯛꯊꯠꯂꯛꯏ. ꯍꯥꯟꯅꯗꯤ ꯈꯜꯂꯝꯗꯦ. ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩꯅ ꯃꯥꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯍꯦꯜꯂꯝꯃꯤ. ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯕꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯑꯩꯅ ꯐꯣꯟ ꯇꯧꯏ. ꯐꯣꯟ ꯑꯗꯣ ꯃꯥꯅ ꯀꯛꯊꯠꯂꯛꯏ. ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯏ, ꯃꯥ ꯍꯜꯂꯛꯇꯦ. ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯍꯥꯏ, ꯑꯩ ꯌꯥꯝꯅ ꯋꯥꯏꯑꯦ. ꯃꯥꯅ ꯀꯔꯤꯝꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇꯦ. ꯃꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯃꯜꯂꯛꯇꯕꯗꯨꯗ ꯑꯩꯅ ꯑꯇꯣꯞꯄ ꯅꯝꯕꯔ ꯑꯃꯗꯒꯤ ꯀꯣꯜ ꯇꯧꯏ. ꯏꯃꯥꯟꯅꯕꯤꯗ ꯀꯟꯐꯔꯦꯟꯁ ꯄꯤꯌꯨ ꯍꯥꯏꯔꯒ. ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯊꯥꯗꯣꯛꯂꯒ ꯇꯧꯕ ꯀꯣꯜ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯈꯛ ꯄꯥꯏꯔꯛꯏ. ꯑꯉꯥꯡ ꯃꯆꯥ ꯑꯗꯨꯈꯛ ꯄꯥꯏꯔꯛꯄꯗ ꯑꯩꯁꯨ ꯀꯔꯤꯝꯇ ꯈꯜꯂꯝꯗꯦ. ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯈꯣꯜ ꯐꯣꯟꯗꯨꯗ ꯑꯩꯅ ꯇꯥꯔꯝꯃꯤ. ꯐꯣꯟꯗꯣ ꯄꯠ ꯂꯥꯎꯅ ꯀꯛꯈꯤ.
ngahak leibaga mane ngonda message thare Thoibi ai thabak chinbagini somna thabak si yadabagini haina aduda aina monda call tawron hai mana call tawri call duda aina nupi do kanano hangbuda mana haire moigi matai mani angang duna kanano hangbuda moigi angang sing duni haire aina monda bohangi nangi ka da noigi natai mo changbra mana khumi magi ka duga moi mayam bai ka duga thangnana laiye haina ma jinga sai halakpada loislam daba thabak kaya do loisan bagi ni haiduna ayonda chu khumi achu dumak thaje aina monda hai dada ainga sid isa chi amna nuaite man hai kari chu tawroi magi mafum da aina chingnaba amata thammamde nuksibadi sum helame numitudagi horaga mana agi phamda nungtigi wayo tamyam haiba horaki even ndang thinga matam da bokta video call toksale mana hai ai sagulo ai nai babai ma leibani nuaite mana sauraga phone thumkini ai punchigi lambi di isana manganjabani da mai unaruba numtudagi horaga ngasidi aigi mangnaba lambi habdo oiraki aina waraga ngaitang potha jagadaba punsi do pothabang khangamde adubu nupi kawbanina isagi izat pumba bithokraba nupaduda punsi je kathoklake na khanki nungdin talak nungthanga thengmada tattana video call wari sabagi wari mana onda horake even skun chala phauda man hai mangonda video call toro hai aina monda hai ai skun da lai oja singna phone je uraga nuai man hai toilet ta law amada law aina mu yam uninge Thoibi kana aingonda hai le nupa hai base thajru yaba ma to eramde aisu mabu nusiba kawbanina nomu ma ai nganghai daba thana bayada wahai kaya ma thana ba horoki